ꯄꯥꯕꯨꯡ ꯅꯣꯡꯃꯩꯗꯤ ꯄꯥꯕꯨꯡꯒꯤ ꯅꯣꯡꯃꯩꯗꯣ ꯅꯆꯥꯗ ꯄꯤꯔꯛꯑꯣ ꯑꯩꯅꯦ ꯊꯕꯛ ꯇꯧꯒꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯣꯡꯃꯩꯗꯣ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣꯕ ꯄꯥꯕꯨꯡ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯃꯦ ꯂꯨꯍꯣꯡꯗꯧꯔꯦꯌꯦ ꯃꯥꯅ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯅꯣꯡꯃꯩ ꯀꯥꯞꯊꯠꯀꯦ ꯇꯧꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ ꯅꯨꯄꯥ ꯀꯣꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯅ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁꯤꯕꯨ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯍꯥꯠꯇꯣꯛꯎꯒꯦ ꯍꯥꯏꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯕ ꯊꯕꯛ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯅꯨꯄꯥ ꯊꯣꯛꯂꯝ ꯑꯣꯟꯊꯣꯛꯑ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤꯅꯤ ꯄꯨꯁꯤꯜꯂꯛꯇꯣꯏꯁꯦ ꯄꯥꯕꯨꯡꯒ ꯑꯩꯒ ꯈꯛ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯄꯥꯕꯨꯡꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯄꯥꯕꯨꯡ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯒꯅꯦ ꯑꯩꯅ ꯇꯧꯔꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯄꯥꯕꯨꯡ ꯅꯣꯡꯃꯩꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦꯕ ꯍꯥꯏ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯀꯣ ꯅꯣꯡꯃꯩꯁꯦ ꯄꯪꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ ꯑꯗꯨꯒ ꯅꯌꯥꯝꯕ ꯑꯃ ꯃꯄꯥꯟꯗ ꯂꯩꯔꯤꯗꯨꯗꯤ ꯀꯅꯥꯅ ꯏꯕꯥꯅꯤꯗꯪꯅꯦ ꯍꯥꯏꯔꯤꯕ ꯍꯣ ꯏꯌꯥꯝꯕ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯃꯧꯒꯤ ꯑꯣꯏꯒ꯭ꯔꯦ ꯃꯄꯥꯟꯗꯅꯦ ꯂꯝ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯒꯤ ꯋꯥ ꯂꯩꯇꯦ ꯄꯥꯕꯨꯡ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯅꯣꯡꯃꯩꯗꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯃꯃꯤꯠ ꯉꯥꯎꯔꯤꯕ ꯃꯃꯤꯠꯁꯤꯡꯗꯨꯗꯅꯦ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯗꯣꯏꯅꯤ ꯄꯥꯕꯨꯡ ꯄꯨꯊꯣꯔꯛꯑꯣ ꯄꯥꯕꯨꯡ ꯅꯣꯡꯃꯩꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯃꯤꯡꯅꯒ ꯀꯦꯅꯨ ꯀꯧꯁꯜꯂꯦ ꯐꯤꯂꯝꯗ ꯌꯥꯎꯕ ꯀꯦꯅꯨꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯅ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄꯨꯔꯗꯤ ꯏꯄꯥꯁꯦ ꯖꯦꯜ ꯌꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯁꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯥꯞꯄꯣꯏꯑꯕ ꯁꯨꯝ ꯁꯥꯎꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯄꯥꯕꯨꯡ ꯙꯞꯀꯤ ꯋꯥꯅꯦ ꯄꯥꯕꯨꯡ ꯑꯩ ꯀꯥꯞꯄꯣꯏꯕ ꯄꯤꯔꯛꯑꯣꯕ ꯄꯥꯕꯨꯡ ꯙꯞ ꯇꯧꯒꯦꯕ ꯐꯔꯦ ꯅꯪꯅꯦ ꯀꯥꯞꯄꯗꯤ ꯌꯥꯔꯣꯏꯀꯣ ꯀꯥꯞꯄꯕꯗꯤꯅꯦ ꯏꯄꯥ ꯁꯥꯎꯒꯅꯤ ꯈꯪꯉꯕ ꯅꯪ ꯑꯋꯣꯏꯅꯀꯤ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂꯛꯇꯣꯏꯔꯣ ꯏꯃꯨꯡꯁꯤꯗ ꯑꯁ ꯃꯊꯥ ꯆꯥꯗꯣꯏꯗꯀꯣ ꯀꯤꯅꯨ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯄꯥꯒꯤꯗꯤ ꯅꯪꯁꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯅꯤꯅꯦ ꯌꯥꯎꯔꯤꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯌꯥꯝꯕꯗꯨꯅ ꯈꯪꯉꯗꯤ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯒꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯄꯥ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯄꯥꯕꯨꯡ ꯃꯊꯥ ꯁꯥꯔꯨꯅꯣ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯅꯤ ꯄꯥꯕꯨꯡ ꯅꯣꯡꯃꯩꯗꯨꯗꯪ ꯄꯤꯕꯤꯔꯛꯑꯣ ꯂꯤꯅꯥ ꯇꯨ ꯑꯥꯗ ꯐꯝ ꯂꯩꯔꯦ ꯅꯪꯒ ꯑꯣꯏꯅ ꯉꯥꯡꯅꯔꯣ ꯑꯩ ꯉꯥꯡꯅꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯩꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯦꯕ ꯑꯩ ꯀꯤꯖꯩꯌꯦꯕ ꯅꯪꯒ ꯑꯣꯏꯅ ꯉꯥꯡꯅꯔꯣ ꯙꯝꯆꯥ ꯑꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯧ ꯃꯥꯟꯗꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯦ ꯁꯦ ꯀꯦꯅꯨꯁꯦ ꯑꯗꯣ ꯅꯪꯒ ꯑꯣꯏꯅ ꯐꯖꯅ ꯉꯥꯡꯅꯔꯨ ꯂꯥꯛꯑꯣꯕ ꯑꯩ ꯏꯊꯟꯗ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯎꯔꯨꯗꯣꯏꯅꯣ ꯑꯩꯁꯨ ꯀꯤꯖꯩ ꯐꯖꯅ ꯍꯥꯏꯌꯣꯕ ꯐꯖꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤ ꯂꯥꯛꯑꯣꯕ ꯃꯥꯏ ꯁꯛꯐꯝꯁꯦ ꯀꯤꯟꯅꯒ ꯊꯤꯟꯖꯤꯜꯂꯛꯇꯧ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯁ ꯇꯟꯈ꯭ꯔꯦꯗꯀꯣ ꯀꯩꯗꯧꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯖꯨꯖꯨꯒ ꯇꯧꯅꯔꯗꯅ ꯃꯃꯤꯠꯁꯤꯗꯅꯦ ꯅꯣꯡꯃꯩ ꯇꯥꯛꯂꯣꯡ ꯀꯥꯞꯁꯜꯂꯗꯤꯕ ꯍꯣꯔ ꯂꯩꯅꯤ ꯈꯪꯗ꯭ꯔꯤ ꯀꯩꯅꯣ ꯂꯥꯛꯑꯝꯃꯤꯔꯣ ꯅꯠꯇꯦ ꯐꯝꯃꯝꯃꯤꯔꯣ ꯀꯩꯅꯣ ꯉꯥꯡꯉꯤꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯝꯃꯤꯅꯦ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯣꯔꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥꯕ ꯍꯣꯏ ꯆꯨꯝꯃꯦ ꯑꯍꯟ ꯃꯁꯦꯟ ꯋꯥ ꯂꯣꯏ ꯌꯥꯅꯔꯒ ꯂꯣꯏꯔꯕꯅꯤ ꯅꯨꯃꯤꯠ 10 ꯈꯛꯇ ꯉꯥꯏꯔꯦ ꯍꯣꯡꯒꯗꯕ ꯑꯩꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯅꯪ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯜꯂꯒ ꯌꯥꯝ ꯀꯣꯏꯅꯤꯡꯕ꯭ꯔꯥꯕ ꯃꯨꯜꯂ ꯀꯣꯏꯕ ꯅꯠꯆꯗꯦꯗ ꯏꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯖꯕꯅꯦ ꯀꯔꯤ ꯅꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯕ ꯐꯩ ꯂꯣꯏꯁꯟꯒꯦꯕ ꯍꯧꯖꯤꯛ ꯅꯃꯤꯠꯇꯨꯗꯅꯦ ꯅꯣꯡꯃꯩꯁꯤꯗ ꯀꯥꯞꯁꯟꯒꯦ ꯌꯦꯡꯉꯣ ꯅꯪ ꯈꯪꯅꯦꯕ ꯑꯩ ꯅꯣꯡꯃꯩꯅꯤꯅꯦ ꯁꯠꯇꯣꯔꯛꯏꯁꯦ ꯆꯦꯀꯦꯅꯨ ꯑꯝꯇ ꯇꯞꯊꯈꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯐꯖꯅ ꯁꯦ ꯅꯣꯡꯃꯩꯗꯣ ꯑꯝꯇ ꯍꯥꯞꯆꯜꯂꯣꯕ
ꯀꯥꯏꯗꯩ ꯅꯣꯡꯃꯩꯅꯣ ꯃꯥꯅ ꯄꯥꯏꯔꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯗꯣꯔꯤꯗꯀꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ ꯆꯦ ꯀꯦꯅꯨ ꯑꯝꯇ ꯇꯞꯊꯧꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯐꯖꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯗꯤ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯕ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯈ꯭ꯔꯒꯦ ꯅꯪꯒ ꯑꯩꯒ ꯇꯣꯛꯅꯔꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯅꯨꯄꯥ ꯑꯁꯤ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯃꯀꯣꯛ ꯑꯁꯤꯗꯅꯦ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯗꯅꯦ ꯀꯥꯞꯁꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯦ ꯀꯦꯅꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯨꯝ ꯐꯤꯡꯀꯠꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯣ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯔ ꯈꯟꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯇꯨꯡꯒꯤ ꯈꯜꯂꯒ ꯉꯥꯛꯇꯅꯦ ꯇꯨꯡꯒꯤ ꯋꯥ ꯀꯔꯤ ꯇꯨꯡꯒꯤ ꯋꯥ ꯍꯥꯏꯗꯣꯏꯕ ꯍꯥꯏꯔꯛꯑꯣ ꯆꯦ ꯀꯦꯅꯨ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ ꯑꯩ ꯇꯥꯃꯣ ꯍꯦꯟꯊꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯥꯒ ꯑꯩꯒꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯌꯥꯅꯕ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯆꯦ ꯀꯦꯅꯨꯅ ꯌꯥꯔꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯕꯤꯒꯅꯨ ꯑꯣ ꯑꯩꯁꯤꯅ ꯌꯥꯝ ꯍꯣꯡꯕ ꯃꯤꯒꯤ ꯇꯥꯏꯞꯇꯅꯤꯅꯦ ꯅꯪꯅ ꯂꯣꯏꯅꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯆꯦ ꯀꯦꯅꯨ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯟꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤꯁꯨ ꯌꯧꯅꯔꯛꯄ ꯉꯥꯛꯇꯅꯤ ꯆꯦ ꯀꯦꯅꯨꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣ ꯀꯅꯥꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯣꯏꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯣ ꯑꯩꯁꯦ ꯎꯁꯤꯠꯇꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯁꯦ ꯅꯁꯛ ꯅꯇꯧ ꯐꯖꯔꯦ ꯀꯥꯏꯅꯒ ꯈꯜꯂꯤꯔꯣ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯦ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯍꯣꯏ ꯅꯪꯒ ꯑꯩꯒ ꯈꯪꯅꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯃꯠꯇ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯁꯛꯇꯥꯗꯨꯒ ꯐꯖꯔꯦ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯅꯤꯅꯦ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ 9 ꯈꯛ ꯉꯥꯏꯔꯦ ꯀꯥꯏꯅꯒ ꯆꯦ ꯀꯦꯅꯨ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯌꯥꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ ꯆꯦ ꯀꯦꯅꯨ ꯅꯪꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣꯕ ꯀꯩꯗꯤ ꯅꯨꯄꯥꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯍꯥ ꯅꯪꯅ ꯆꯥꯟꯁ ꯂꯣꯏ ꯐꯪꯍꯜꯂꯒ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣꯕ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯦ ꯆꯦ ꯀꯦꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯗꯥ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯅꯨꯄꯤ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨ ꯈꯪꯅꯔꯣ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯒꯦꯕ ꯆꯦ ꯀꯦꯅꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ ꯀꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯨꯍꯣꯡꯈꯤꯗꯧꯔꯕ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯗꯞ ꯇꯧꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣই ꯍꯣꯏꯗ ꯑꯩꯁꯨꯅꯦ ꯌꯨꯝ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯒꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯌꯨꯝ ꯄꯥꯜꯂꯣꯅ ꯑꯩꯁꯨꯅꯦ ꯅꯨꯄꯥꯒꯩꯗꯣ ꯀꯣꯏꯔꯒꯅꯦ ꯌꯨꯝ ꯇꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦ ꯀꯥꯟꯅꯉꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯁꯤ ꯅꯪꯅ ꯍꯦꯟꯊꯣꯏꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯃꯛꯀꯗꯕꯅꯤ ꯃꯁꯥꯅ ꯌꯥꯒꯗꯕꯗꯨꯁꯨ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯅꯪ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯇꯣ ꯑꯗꯨ ꯀꯥꯎꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯦ ꯀꯦꯅꯨ ꯑꯩ ꯗꯥ ꯍꯦꯟꯊꯣꯏꯗ ꯍꯥꯏꯔꯒꯅꯦ ꯌꯥꯅꯕ ꯇꯧꯔꯛꯑꯒꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯆꯦ ꯍꯦꯟꯊꯣꯏ ꯁꯣꯔꯤ ꯆꯦ ꯍꯦꯟꯊꯣꯏ ꯆꯦ ꯀꯦꯅꯨ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯋꯥꯔꯤꯁꯦ ꯃꯉꯣꯟꯗꯁꯨ ꯁꯥꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯆꯦ ꯍꯦꯟꯊꯣꯏ ꯁꯣꯔꯤ ꯑꯁ ꯆꯦ ꯀꯦꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨꯀꯣ ꯇꯨꯡꯒꯤ ꯈꯟꯁꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯃꯉꯣꯟꯗ ꯍꯧꯗꯣꯛꯑꯒꯦꯕ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯃꯋꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯕꯨ ꯆꯦ ꯍꯦꯟꯊꯣꯏ ꯀꯥꯏꯅ ꯃꯋꯥꯏ ꯃꯃꯤꯡꯁꯤꯕꯨ ꯑꯩꯉꯣꯟꯗꯒ ꯀꯧꯁꯜꯂꯛꯏꯅꯦ ꯏ ꯀꯥꯏ ꯂꯤꯅꯥ ꯅꯪ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯀꯣ ꯍꯦꯔꯥ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯅꯌꯨꯝ ꯄꯥꯟꯕꯗꯤ ꯉꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏꯗꯣꯏꯅೋ ꯄꯥꯟꯒꯦ ꯈꯪꯅꯦꯕ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯈꯪꯅꯦꯕ ꯍꯦꯔꯥ ꯅꯪꯅꯗꯤ ꯉꯝꯍꯜꯂ ꯇꯧꯒꯦꯕ ꯑꯩꯁ ꯇꯧꯒꯦꯕ ꯈꯪꯗꯦ ꯎꯅꯗꯕ ꯌꯥꯔꯣꯏꯀꯣ ꯎꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝ ꯀꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯄꯥꯝꯗꯦ ꯅꯪꯁꯦ ꯒꯦ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ
Nate, sahi ayaru dubauta, nupi koini, nupi thini, khangdrido karigino haibanida. Yaro, handaki matang sidane, nang nupi koidaba suna yaro. Nate, nang na giri ta isibu, nangi kari oijab lege. Kari lege ba kanaba. Itaw, nang aina haisi amukta di yabi ukay doroge. Nang na ne, nupi se he koidaba dane, ay luhong ba kaidoy ni haiba. Nataw ki luhong ba se kay hanindra di ne, nang nupi do koyo ba. Wasak na kiba man lay itaw ini ba itaw. Itaw, nang ay kita di kalugay doroge. Jada ba tabag ni, nang ito rimiyam to. Pare, nang luhong ba do, loy dribo hau ba di, nupi do koy birage. Makata ba di ngon hire ka no. Makata ba do di, dong tog to loy li nang su. Sahi ni pu su ga da ba, ama kaktang ngay raka ando da bu, is. Sekino, to, ahada pamiba nupa ase, asisine. Lairi ka yam haibani. Nupi amuk hauba koy raktribani. Magi maming ne, Thanil kaubani. Nang se, aina koiramiba nupi neba. Aduga nang na, aigi nupa masilaga, aibu, nupa se koyna naba silineba. Pajadi he bima. Adubu kay dauge, kaysum kay dise. Ado, Sekino nangi frito. Adu nataba ma lila di padaw ne. Kra nupi man ba. As. Karino, pamala ba ni se? Kayno, nupi ki frito dara mo na nushiri siya. Nupa na nushiri siya, nupi ki frito dara ba? Taning di, mawalaw di. Sekino, pare se. Oiningo oirasan. Ado, datanil se. Matanda pamlay ba? Se, jango. Jango ba? Ay swayda, dahin to'y galayang magi. Jango se. Lina, mihon yam suongi. Nupa unaba je sumay daw ba? Kamla ka nikpadang daw eh. Ahan ba gini? Manak sang baga niya. Atong pagrada ba ni? Se, sango ba? Tiyenge ba? Is, nupa unaba sidi ni inhe. Hentoy haiba, maha chandan china, aibu nupi unaw hairaga ithandaga thamamine. Nupi koiroi hairuraga na geiraga na sittaba. Somdaina lairik ta honari ngai sigumbai nusiningon se changidrabne isada. Moina di khangdaba. Inkhalakpa matamduda tahougadaba thabak mayamdo tahoudrabanina hainadre saje. Nupi koiba kaina. Hanura kansida. Kayo, nupa tong tauba ma asida laisiro. Ay unadoy siya. Karino, nupa way kari way. Somse, dahin to'y natro. Hoy, ay giming Thanil. Somse, kenuro. Kenu oy tardi sida pamo. Wari sase. As, sige nupas di rasiyam layba mali. Lum hiklaw. Kayno, wagam da hudurok risibo. As, kariwari no sa adoy sibo. Kamlak na maro naman nikpani. Tamo, irumba sa i. Karibo. Karibo no. As. Kari hensang saragina hanggi tawraga iromba sayana khumuri sibu ai sibu kaino ai sibu as nervous mai chale sase kari hensang saragina hangba Chaka sarakti da chaning de na nungtigi sum sarga leiriba saktupu nong paduksu chadaba yai kaina nangi mingdo kenu haibadaine nangdi kari mathel charaba ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯅꯨ ꯊꯣꯡꯉꯦ ꯉꯥꯅꯨꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯑꯒꯅꯦ ꯑꯩꯅ ꯁꯦꯝꯃꯒ ꯊꯣꯡꯉꯒ ꯆꯥꯔꯩꯅꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯉꯥꯅꯨ ꯍꯥꯠꯄꯒ ꯍꯥꯏꯁꯦ ꯈꯪꯉꯕ ꯂꯕꯔꯅ ꯀꯟꯅ ꯌꯦꯠꯁꯜꯂ ꯂꯣꯏꯔꯦ ꯃꯉꯛꯁꯝꯗꯨꯗ ꯑꯗꯨꯒ ꯊꯝꯃꯝꯃꯦꯗꯅ ꯑꯗꯨꯝ ꯁꯤ ꯂꯩꯔꯝꯃꯦ ꯃꯊꯟꯗ ꯑꯗꯨꯒꯅꯤ ꯑꯩꯅ ꯁꯦꯝꯃꯒ ꯁꯥꯔꯒ ꯑꯩꯅ ꯇꯧꯔ ꯆꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤꯀꯣ ꯍꯥꯠꯄꯤꯅꯕ ꯃꯤꯁꯦ ꯀꯅꯥꯝ ꯂꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯠꯇꯅ ꯑꯗꯨꯅ ꯑꯩ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ Sigi nupise otawna hainaroidoriye. As nupi wordine kharasu lemna leyo.
ꯀꯩ ꯃꯇꯥꯡꯒꯤꯗꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯨ ꯑꯩ ꯅꯝꯕꯔꯅꯦ, ꯁꯦꯞ ꯇꯧꯁꯜꯂꯨ. ꯉꯁꯤꯒꯤꯗꯤꯅꯦ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ. ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ. ꯍꯣꯏ. ꯋꯥꯔꯤꯗꯤ ꯐꯖꯅ ꯁꯥꯕ ꯃꯥꯜꯂꯤꯅꯦ. ꯕꯤꯠ ꯀꯌꯥꯝ ꯂꯩꯇꯦꯀꯣ. ꯑꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯑꯩꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕ. ꯅꯪꯅꯅꯦ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯎꯅꯕꯤꯔꯕꯅꯤ. ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯛꯏꯅ ꯍꯪꯉꯨꯕꯨ ꯉꯥꯅꯨꯗꯣ ꯍꯥꯠꯂꯒ ꯊꯣꯡꯉꯒ ꯆꯥꯏꯌꯦꯅ ꯈꯨꯝꯃꯤ. ꯍꯩꯅꯗꯦꯕ ꯌꯥꯝꯅ ꯑꯩ. ꯑꯁ ꯌꯥꯝ ꯆꯝꯕꯅꯦ. ꯃꯕꯨꯛꯇꯗꯤ ꯀꯔꯤꯝ ꯂꯩꯇꯕꯅꯦ. ꯑꯗꯨ ꯅꯪ ꯀꯣꯏꯗꯕ ꯌꯥꯔꯣꯏꯀꯣ. ꯀꯣꯏꯗꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ. ꯀꯥꯔꯟ ꯇꯧꯅꯨꯀꯣ. ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯉꯣꯟꯗ? ꯀꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣꯕ? ꯗꯟꯗꯤꯅꯤꯅꯦ ꯑꯩꯅ ꯀꯣꯏꯔꯤꯁꯦ. ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ. ꯃꯊꯥ ꯁꯥꯏꯗꯜꯂꯤꯅ ꯅꯨꯄꯤ ꯀꯣꯏꯅꯤ ꯈꯪꯗꯕ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯦ, ꯀꯦꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯁꯤꯅꯤ. ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯥ ꯊꯥꯅꯤꯜꯅ ꯆꯦ ꯀꯦꯅꯨꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯕ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯕ? ꯆꯦ ꯀꯦꯅꯨꯗꯣ ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯅꯤ. ꯃꯕꯨꯛꯇꯗꯤ ꯀꯔꯤꯝ ꯂꯩꯇꯕꯅꯤ. ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯁꯦꯡꯕꯅꯤ. ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ. ꯑꯗꯣ ꯗꯥ ꯊꯥꯅꯤꯜꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯅꯨꯄꯤꯅꯤ. ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯕ? ꯃꯣꯏ ꯑꯅꯤ ꯈꯪꯅꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏꯔꯕ? ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯥꯛꯇꯨꯁꯨꯅꯦ ꯋꯥ ꯄꯦꯠꯈ꯭ꯔꯕ. ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗꯗꯅ ꯂꯩꯔꯤꯁꯦ. ꯑꯣ ꯍꯩꯅꯗꯦꯌꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ. ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯉꯤꯗ. ꯅꯣꯏ ꯊꯥꯅꯤꯜꯗꯨꯁꯨ ꯂꯤꯕꯒꯤ ꯃꯇꯤꯛ ꯃꯀꯣꯛꯇꯣ ꯆꯥꯛꯄ ꯑꯃ ꯌꯥꯎꯏꯅꯦ. ꯑꯁꯨꯛ ꯐꯕ ꯅꯨꯄꯤꯁꯤꯕꯨ. ꯅꯣꯏ ꯊꯥꯅꯤꯜꯗꯨꯁꯨ ꯂꯤꯕꯒꯤ ꯃꯇꯤꯛ ꯃꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯑꯁꯨꯛ ꯐꯕ ꯅꯨꯄꯤꯁꯤꯕꯨ ꯃꯄꯨꯟꯁꯤꯗꯅꯦ ꯊꯤꯔꯁꯨ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ ꯆꯦ ꯀꯦꯅꯨꯒꯨꯝꯕ ꯅꯨꯄꯤꯗꯤ. ꯆꯦ ꯀꯦꯅꯨꯅ ꯃꯥꯒ ꯈꯪꯅꯕꯤꯔꯤꯗꯣ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯅ ꯍꯥꯏꯌꯣ. ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯅꯤꯡꯉꯥꯏꯃꯛꯅꯦ. ꯂꯨꯗꯧꯔꯤꯗ. ꯗꯥ ꯊꯥꯅꯤꯜ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ? ꯆꯥꯅꯤꯡꯗꯦꯅ ꯆꯥꯔꯛꯇꯦ. ꯗꯥ ꯊꯥꯅꯤꯜ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯗꯧꯒꯦ? ꯉꯁꯥꯏꯗꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ. ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ. ꯗꯥ ꯊꯥꯅꯤꯜꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯎꯅꯁꯦꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣꯅ ꯆꯥꯛꯀꯗꯣ ꯀꯣꯟꯅ ꯆꯥꯔꯒꯦꯅ ꯑꯗꯨꯝ ꯊꯝꯂꯝꯃꯕ. ꯑꯗꯣ ꯀꯩ ꯋꯥꯅꯣꯕ ꯗꯥ ꯊꯥꯅꯤꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯋꯥꯁꯦ? ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯤ. ꯅꯪꯁꯨ ꯐꯣꯟ ꯇꯧꯔꯛꯀꯅꯨ. ꯑꯩꯁꯨ ꯇꯧꯔꯛꯑꯣই. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯅꯔꯤꯁꯤꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏꯁꯤ. ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ. ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯒꯦ. ꯅꯪꯅ ꯄꯥꯝꯕ ꯂꯝꯕꯤꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ. ꯑꯩꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ. ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯜꯂꯣꯏ. ꯀꯩꯅꯣ ꯗꯥ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯗꯥ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕꯗꯣ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ. ꯑꯩꯅ ꯗꯥ ꯊꯥꯅꯤꯜꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ? ꯗꯥ ꯊꯥꯅꯤꯜꯅ ꯌꯥꯗꯕ ꯀꯩ ꯊꯕꯛ ꯑꯩꯅ ꯇꯧꯈ꯭ꯔꯕꯒꯦꯕ? ꯑꯗꯨꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ. ꯀꯦꯅꯨ, ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯅꯪꯅ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯩ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯏꯟꯇꯔꯦꯁ ꯂꯩꯇꯦ. ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯑꯩ ꯄꯥꯝꯗꯦ. ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯌꯨ. ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯆꯠꯂꯣ. ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒꯦ. ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯋꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯕꯥꯅꯤ ꯀꯥꯏꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩ ꯏꯟꯇꯔꯦꯁ ꯂꯩꯇꯕꯒꯤꯅꯤ. ꯅꯪ ꯁꯥꯎꯅꯨ. ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ. ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ. ꯐꯔꯦ ꯗꯥ ꯊꯥꯅꯤꯜ. ꯌꯦꯠꯇꯕ ꯉꯝꯕ ꯑꯣꯏꯒꯦ. ꯗꯥ ꯊꯥꯅꯤꯜꯁꯨ ꯉꯝꯕ ꯑꯣꯏꯌꯨ. ꯐꯔꯦ ꯑꯩꯁꯨ ꯍꯜꯂꯒꯦ. ꯀꯥꯏꯅꯕ ꯂꯥꯞꯊꯣꯛꯅꯕꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯗꯥ ꯊꯥꯅꯤꯜ ꯅꯪꯒ ꯊꯦꯡꯅꯔꯝꯃꯣꯏꯗꯕꯅꯤ. ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯄꯗꯣ ꯀꯥꯏꯅꯕ ꯅꯨꯃꯤꯠꯇ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯗꯥ ꯊꯥꯅꯤꯜ ꯅꯪꯒ ꯀꯥꯏꯅꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ. ꯑꯩ ꯌꯥꯝ ꯋꯥꯏꯌꯦ. ꯗꯥ ꯊꯥꯅꯤꯜ, ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯇꯥꯏꯕꯪꯄꯥꯟꯁꯦ
ihang hangbagum ai hingningba phawdre Itaw, nangse thamoy di pandaba jani. Nang thamoy su pan deba. Minungsi khangdaba nupani nangje. Kenu do sau tho uya di na. Lina na phone do rambadi hujikda. Mina adu thina nungsi jarabdubu thamoy di pandaba jani ko nangse. Mana pama lambi do jasa ki sano na tawbani. Aduga amana ai mai mau ma tawdo hainade. Setli ba sari ba wangang sangang tawri ba sajali chat ai pam deba. Ai supam pam de. Itaw, ado semto ka yaba ngakta natro. Nang ne pap ti puni kenugi. Ado thina nang sijarba nupi du nang na tokthokna ba ngami neba. Ge jaw oin tawardana. Chalai ai. Sekenu ai leisidi ai phajana hage ba monda kapkanu se kapkanu ba Lina yare nang su chalo ai ngakta pothage ai kok se puba ngamdre nungsiba se sumaina wagani khalumlaba ai da thanen ga thengnaramoi yare ai irang ngaktani ai potharage nang su chalo ba Sekenu Lina nang di laibak yam phabini henthoi na nangbu yam nuksi jabani aduga ne ai dine da thanen nuksi bite ai khakna nuksi ba oiramme Sekenu ai leisdi da thanen do ai togi ma na hek nangi na khonga tu ba ngamdraba yengoba ai da henthoi ga wari yema khanaruge sakto chathomu ko sakto charadi sa do yam sondarane ba se sak chathomu ai ne ai thabak toge ba Sekenu sak chathomu thabak ama tawse da thanilna Sekenu gi manaka laaga lan krena hek haiba ngamdraba yengo ba ai toge ba se sak chadri yaroi sak chathomu ai amuk phatlake ai da henthoi ga ne unarga wari ma saroge ba leramu ko sak chathomu As, noi kenu dubu tholo haiba yagadro. Leiriba phibam duda. Aidi thajadeda. Sekenu na tholo yadena yaba natine namdana puthora bani aina ma tholaktrabadi kamai tawdiba thabak mayam se aina haiba mi tusu unaba loiramabani Sekenu da ngaire tholakadaba aina haiba mi duna ekhoi ngairaga lehorabani noigi thanin da makok sakpa thanin ariba da yenge ma yenge ba maikhu wa ga gai sakhan geng thanin ariba da Tawdoriba thabak to mai pa adi thanel do mu ngaurga chatkini ko. Kaino hujba wala krisibo. Luhong khongthang to le ra lo. Pungnaga thengjal lakpani. ai talle haibani Lina karai dinu chatoi se ai sungam ngamoi chalo zo nang ai ngak ta pothage as Sekenu la o kai durage hengo hek toradana kai noi na haisibo hengo haiba nate dille jale tawranu thajala haiba yare noi aboki dialogue to tawrakanu soida mu ai ngata pothage haibane chalo nupa manbi la o haibane tawdoi thabak se nangine kaino mi appointment ga lawramine amda la o Lina thaina aina nang phubudo ningjangbra lona nupa koirambagi nasamdo phoiraga aina phubudo adumaina phujarak chani chatlo haibane ai kokse yam warabajani noydi khangdaba chatlo haibane masi anam yam kale kadar tawraga puthokdaba yaroi dori Sekenu ategi natigi da thanilna Sekenu da wamta haigena haiba adugini Sekenu da thanil uningdrane da thanilna amuk hanjanarase hairadi kamai tawba la o thienge haiba ha Lina asengbagi da thanilna aingonda wa haigena hairakpro asengbagi hairakpra ba hoi hairaine thabak amasu chatkani na haibane adu chatkibana hangadi Sekenu ningam jaroi ko lao khara thuna lao ba hoi chatnaba tawse Haima, lae. Masaga siga. Yom renovation tawbadawna masaga se tawthoke khangni. Jeng lawna.
ꯂꯤꯅꯥ ꯆꯪꯉꯣ ꯆꯪꯉꯣ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯉꯥꯏꯔꯝꯃꯤꯅꯦ ꯆꯪꯉꯣꯁꯦ ꯁꯤꯗ ꯐꯝꯃꯣ ꯂꯥꯎ ꯍꯥ ꯉꯁꯤꯗꯤ ꯀꯁꯇꯃꯔ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯑꯩꯅ ꯀ꯭ꯂꯣꯁ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯅꯪꯅ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯂꯣꯏꯅꯃꯛ ꯀ꯭ꯂꯣꯁ ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯂꯤꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯁꯦ ꯀꯦꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯁꯦ ꯆꯪꯉꯣꯕ ꯀꯥꯁꯤꯗ ꯆꯪꯉꯣꯕꯁꯦ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯑꯩ ꯏꯊꯟ ꯆꯪꯕ ꯉꯝꯃꯣꯏ ꯏꯁ ꯏꯊꯟ ꯆꯪꯉꯣ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯆꯦ ꯀꯦꯅꯨ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯀꯦꯁꯟꯅꯔꯛꯀꯅꯣ ꯆꯪꯉꯣ ꯑꯝꯇ ꯑꯩ ꯃꯄꯥꯟ ꯂꯩꯔꯝꯒꯦ ꯗꯥ ꯊꯥꯅꯤꯟ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕ ꯆꯪꯉꯣꯁꯦ ꯆꯪꯉꯣꯕ ꯑꯁ ꯂꯤꯅꯥ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯏꯌꯥꯝꯕ ꯀꯧꯗꯣꯏꯔꯥ ꯆꯪꯕꯤꯔꯛꯑꯣ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ ꯁꯠ ꯁꯠ ꯆꯪꯉꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗꯅꯦ ꯖꯦꯡ ꯂꯥꯎꯍꯟꯗꯣꯏꯅꯤ ꯆꯪꯉꯣꯁꯦ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ ꯏꯆꯦ ꯑꯗꯨꯝ ꯀꯧꯔꯒꯦꯗ ꯅꯨꯄꯤ ꯑꯣꯟꯗꯧꯔꯕꯅꯤꯅ ꯁꯤꯗ ꯐꯝꯕꯤꯌꯨꯁꯦ ꯁꯝ ꯍꯥꯟꯅ ꯇꯤꯡꯊꯣꯛꯑꯁꯦ ꯑꯗꯨꯒ ꯃꯤꯠ ꯀꯩꯀꯥꯗꯨꯅ ꯀꯣꯟꯅ ꯍꯥꯞꯄꯁꯦꯕ ꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗꯅꯦ ꯖꯦꯡ ꯂꯥꯎꯍꯟꯗꯣꯏꯅꯤꯁꯦ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯏꯆꯨꯝ ꯆꯨꯝꯒꯩ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯗꯨꯕꯣ ꯀꯦꯁꯟꯒꯦ ꯍꯥꯏꯗꯤ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯀꯦꯔꯅꯤ ꯅꯍꯥꯟꯅ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯁꯨꯡꯂꯩ ꯂꯩꯕꯤꯔꯣꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤꯅꯦ ꯀꯦꯕ ꯌꯥꯝ ꯄꯛꯇꯕꯅꯦꯕ ꯑꯩ ꯌꯦꯛꯄ ꯂꯥꯏ ꯍꯦꯛꯇ ꯃꯥꯟꯕꯅꯦ ꯌꯥꯝ ꯀꯦꯁꯜꯂꯗꯤ ꯑꯗꯣ ꯌꯥꯝ ꯀꯦꯔꯛꯀꯅꯨꯀꯣ ꯑꯩ ꯍꯩꯅꯗꯦꯕ ꯀꯔꯤꯅꯣ ꯀꯦꯕꯨ ꯀꯦꯗ꯭ꯔꯤ ꯑꯩ ꯌꯦꯛꯄ ꯂꯥꯏ ꯃꯥꯜꯂꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯖꯦꯡ ꯂꯥꯎꯍꯟꯗꯣꯏꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯁꯦ ꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯑꯁ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯄꯨꯡꯁꯤꯗꯤ ꯑꯥ ꯌꯧꯔꯦꯅꯦ ꯁꯤꯗꯤ ꯋꯥꯎ ꯁꯤꯗꯤ ꯖꯦꯡ 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 ꯂꯥꯎꯔꯦ ꯍꯣꯏ ꯃꯥ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯋꯥꯅꯤ ꯅꯪꯕꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯖꯤꯜꯂꯤꯅꯤꯅꯦ ꯅꯍꯥꯟ ꯃꯈꯩ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯐꯖꯔꯛꯀꯅꯤꯒ ꯊꯥꯖꯗꯦ ꯋꯥꯅꯤ ꯅꯪꯕꯣ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯛꯇꯣꯔꯦꯀꯣ ꯅꯪꯉꯣꯟꯗ ꯆꯦ ꯀꯦꯅꯨ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯝꯗ ꯇꯥꯒꯣꯕ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯅꯣꯏꯒꯤ ꯀꯦꯅꯨꯗꯣ ꯑꯩ ꯍꯩꯅꯗꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯊꯥꯅꯤꯜ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯝꯃꯣ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯀꯦꯅꯨꯒꯤ ꯋꯥ ꯍꯧꯗꯣꯛꯑꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯦꯅꯨꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯝꯃꯣ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯍꯦꯟꯊꯣꯏ ꯑꯩꯁꯨ ꯃꯤꯅꯤ ꯀꯦꯅꯨꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯩꯅꯗꯦ ꯐꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯉꯝꯃꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯨ ꯆꯦ ꯀꯦꯅꯨ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯗꯥ ꯊꯥꯅꯤꯜꯗꯣ ꯂꯥꯛꯑꯦ ꯑꯩ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯛꯀꯦꯕ ꯐꯝꯃꯝꯃꯨꯀꯣ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯃꯩꯈꯨ ꯀꯥꯍꯟꯒꯦ ꯌꯦꯡꯉꯨ ꯗꯥ ꯊꯥꯅꯤꯜ ꯇꯨ ꯆꯦ ꯀꯦꯅꯨꯁꯦ ꯅꯨꯄꯥ ꯎꯅꯗꯣꯏ ꯃꯥꯅꯦ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯉꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯇꯣ ꯐꯔꯕꯅꯤ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯣꯏ ꯑꯅꯤꯃꯛ ꯄꯥꯜꯂꯣ ꯍꯥꯏꯌꯦꯅ ꯅꯪ ꯈꯔ ꯇꯝꯃꯨꯆꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯗꯥ ꯊꯥꯅꯤꯜ ꯀꯣꯏꯈ꯭ꯔꯁꯅꯣꯕ ꯑꯗꯨ ꯃꯥꯏ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯑꯁꯤꯒ ꯑꯝꯇ ꯌꯦꯡꯉꯣꯕ ꯇꯨ ꯉꯥꯅꯨ ꯍꯥꯠꯂꯒ ꯆꯥꯔꯒꯅꯦ ꯈꯨꯗꯩꯒ ꯁꯦꯠꯂꯒ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯤ ꯀꯗꯥꯏꯅꯣꯅꯦ ꯀꯗꯥꯏꯅꯣ ꯀꯦꯅꯨꯕꯣ ꯎꯗꯦꯗ ꯀꯔꯣꯝ ꯅꯥꯀꯟꯗ ꯐꯝꯈ꯭ꯔꯖꯥꯠꯅꯣ ꯀꯩꯅꯣ ꯗꯥ ꯊꯥꯅꯤꯜ ꯑꯁꯤꯗ ꯐꯝꯃꯤꯁꯤꯗꯤ ꯑꯁꯤꯗ ꯐꯝꯃꯤꯁꯦ ꯆꯦ ꯀꯦꯅꯨꯅꯦ ꯎꯗ꯭ꯔꯕꯣ ꯂꯤꯅꯥ ꯅꯪꯁꯨ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯗ ꯐꯝꯃꯤꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯈꯛꯇꯅꯤ ꯀꯔꯥꯏꯅꯣ ꯀꯦꯅꯨꯕꯣ ꯀꯩꯅꯣꯅꯦ ꯗꯥ ꯊꯥꯅꯤꯜ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯁꯤꯁꯦ ꯀꯦꯅꯨꯅꯦ ꯍꯥꯏꯕ ꯆꯪꯁꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯃꯥꯒꯤꯁꯦ ꯅꯨꯄꯥ ꯎꯅꯗꯣꯏ ꯃꯥꯜꯂꯦꯕ ꯅꯨꯄా ꯉꯥꯏꯔꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯨꯐꯖ ꯑꯃ ꯃꯥꯒꯤ ꯐꯖꯕꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯉꯥꯎꯅꯔꯝꯒꯅꯤ ꯍꯥ ꯑꯁꯤꯕꯨ ꯀꯦꯅꯨꯅꯤ ꯍꯥꯏꯕ ꯃꯁꯝꯀ ꯊꯥꯗꯣꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦꯅꯦ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ
ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏꯁꯤꯕꯣ ꯏꯀꯥꯏꯖꯩꯌꯦ ꯌꯥꯝꯅ ꯋꯥꯎ ꯑꯁꯤꯕꯨ ꯀꯦꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤꯗꯤ ꯁꯥꯊꯤꯅ ꯍꯣꯡꯉꯦꯍꯦ ꯊꯤ ꯐꯖꯩꯌꯦ ꯁꯤꯗꯤ ꯆꯦ ꯀꯦꯅꯨꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯅ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯊꯕꯛꯀ ꯇꯧꯕ ꯁꯣꯏꯗꯅꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯆꯦ ꯀꯦꯅꯨ ꯅꯪꯁꯦ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯕ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒ ꯑꯩꯒ ꯇꯣꯛꯅꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯕꯨ ꯐꯥꯔꯝꯈꯤꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯀꯅꯥꯅꯣꯕ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯤꯛ ꯇꯧꯒꯦꯕ ꯃꯤ ꯎꯁꯤꯠꯇꯕ ꯗꯥ ꯊꯥꯅꯤꯅ ꯄꯥꯝꯗ꯭ꯔꯦꯅ ꯍꯨꯟꯇꯣꯛꯑꯝꯃꯕ ꯅꯠꯇ꯭ꯔꯣ ꯆꯦ ꯀꯦꯅꯨꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯗ ꯄꯥꯝꯃꯩꯔꯥꯕ ꯑꯃꯨꯛ ꯑꯩꯅ ꯈꯟꯕꯗ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯦꯔꯣ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯥꯒ ꯑꯩꯒ ꯇꯣꯛꯅꯔꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ ꯃꯥ ꯍꯦꯛꯇ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯕ꯭ꯔꯥꯕ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥꯕ ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯈꯪꯅꯦꯕ ꯋꯥꯆꯞ ꯆꯥꯕ ꯉꯥꯡꯅꯈꯤꯕ ꯃꯥꯒꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯂꯣꯠꯁꯤꯜꯂꯒ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯃꯛꯇꯅꯕꯅꯦ ꯍꯥꯏꯗꯅ ꯁꯒꯣꯜ ꯑꯃ ꯂꯧꯔꯒ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩꯒ ꯂꯣꯏꯅꯔꯝꯃꯤꯗꯣ ꯌꯥꯔꯣꯏ ꯂꯤꯅꯥ ꯉꯁꯤꯗꯤꯅꯦ ꯑꯩ ꯅꯨꯄꯥꯗꯨꯒꯅꯦ ꯋꯥꯆꯞ ꯆꯥꯕ ꯉꯥꯡꯅꯅꯤ ꯑꯗꯨꯒ ꯃꯥꯒꯁꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯕ ꯃꯥ ꯅꯨꯄꯥ ꯀꯣꯏꯕ ꯗꯥ ꯊꯥꯅꯤꯜ ꯁꯧꯒꯠꯀꯅꯣ ꯎꯄꯥꯏ ꯑꯃꯈꯛ ꯂꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯧꯒꯠꯂꯒ ꯋꯥ ꯉꯥꯡꯉꯨꯔꯕ ꯆꯦ ꯀꯦꯅꯨꯒꯤ ꯃꯆꯤꯡ ꯈꯪꯗ ꯇꯧꯔꯤꯅꯤ ꯅꯪ ꯆꯦ ꯀꯦꯅꯨꯅꯅꯦ ꯈꯣꯡꯄꯥꯡ ꯁꯣꯏꯅ ꯀꯥꯎꯕꯤꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯖꯅ ꯊꯣꯠꯅ ꯃꯦꯡꯅ ꯅꯧꯅꯅꯦ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯈꯪꯉꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯦ ꯀꯦꯅꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅꯒꯤ ꯑꯃꯨꯛ ꯌꯥꯔꯛꯀꯅꯤ ꯃꯣꯏꯒꯤ ꯍꯦꯔꯣꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯗꯥ ꯊꯥꯅꯤꯅ ꯍꯥꯟꯅ ꯆꯪꯉꯒ ꯍꯥꯏꯔꯨꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯅꯠꯇ꯭ꯔꯕ ꯅꯨꯄꯥꯗꯣ ꯍꯦꯔꯣꯗꯣ ꯂꯥꯛꯈ꯭ꯔꯕ ꯇꯣꯛꯑꯦ ꯗꯥ ꯊꯥꯅꯤꯟ ꯅꯪ ꯑꯗꯨꯝ ꯑꯔꯤꯕ ꯒꯦꯖꯥ ꯋꯥꯏꯔ ꯑꯗꯨꯝ ꯂꯩꯌꯦ ꯗꯥ ꯊꯥꯅꯤꯜ ꯑꯁꯦꯡꯕ ꯍꯦꯔꯣꯗꯨꯅ ꯍꯟꯖꯈꯤꯁꯅꯤ ꯆꯪꯍꯧꯔꯣ ꯑꯗꯨꯒ ꯍꯥꯏꯔꯨꯔꯣ ꯐꯖꯅ ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯃꯥꯅ ꯌꯥꯗꯦ ꯀꯥꯏꯅꯒ ꯌꯥꯄꯣꯟꯇꯦꯗ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯔꯤꯕꯁꯦ ꯆꯨꯝꯅ ꯑꯣꯏꯕ ꯅꯠꯇꯦ ꯌꯥꯝ ꯂꯤꯔꯕꯖꯥꯠꯅꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯅꯔꯒꯦ ꯌꯥꯔꯦ ꯀꯦꯅꯨ ꯑꯩꯗꯣ ꯀꯩꯗꯧꯔꯒꯦ ꯗꯥ ꯊꯥꯅꯤꯜ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥ ꯊꯥꯅꯤꯜꯗ ꯌꯦꯠꯀꯦ ꯈꯟꯗꯤ ꯀꯦꯅꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯕ ꯁꯥꯎꯔꯅꯣꯕ ꯃꯃꯥꯡꯊꯛꯇ ꯍꯥꯏꯅꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯅꯔꯁꯤ ꯅꯪ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯅ ꯑꯗꯣ ꯀꯦꯅꯨ ꯅꯪꯗꯣ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯟꯅꯒꯤꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩ ꯁꯝꯒ ꯊꯥꯗꯣꯛꯄꯗꯣ ꯗꯥ ꯊꯥꯅꯤꯜ ꯑꯩꯗꯤ ꯗꯥ ꯊꯥꯅꯤꯜꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯉꯥꯡꯅ ꯆꯠꯀꯦꯅ ꯈꯜꯂꯦ ꯗꯥ ꯊꯥꯅꯤꯜꯅꯁꯨ ꯗꯥ ꯊꯥꯅꯤꯜꯅ ꯄꯥꯝꯕ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯣꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥ ꯊꯥꯅꯤꯜꯗ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ ꯀꯩꯅꯣ ꯌꯦꯠꯂꯣꯏ ꯍꯥꯏꯁꯤꯕꯣ ꯌꯦꯠꯇꯕ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ 이반이 ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦ ꯅꯨꯃꯤꯠ 10니ꯗꯕꯨ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅꯒ ꯀꯦꯁꯜꯂꯛꯄꯁꯤꯗ ꯉꯥꯎꯔꯤ ꯃꯥꯜꯂꯦ ꯈꯔ ꯀꯥꯛꯀꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒ ꯅꯍꯥꯟꯒꯩ ꯀꯥꯛꯄ ꯑꯗꯨꯃꯥꯏꯅ ꯀꯦꯅꯨ ꯁꯥꯎꯔꯅꯣꯕ ꯁꯦ ꯁꯥꯎꯕ ꯐꯔꯣ 이반이 ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯂꯣꯏꯅꯔꯁꯦꯕ ꯁꯥꯎꯔꯅꯣꯕ ꯁꯦ ꯑꯁ ꯌꯥꯔꯦꯕ ꯗꯥ ꯊꯥꯅꯤꯜ ꯍꯧꯈꯤꯕ ꯌꯥꯎꯗꯅ ꯉꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕꯅꯤ ꯗꯥ ꯊꯥꯅꯤꯜꯁꯨ ꯗꯥ ꯊꯥꯅꯤꯜꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯌꯦꯠꯇꯕ ꯉꯝꯕ ꯑꯣꯏꯒꯦꯅ ꯑꯩ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯀꯦꯅꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯔꯣꯏꯕ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯥꯎꯔꯅꯣꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯀꯦꯅꯨ ꯁꯦꯕ ꯃꯁꯛ ꯑꯁꯤꯒ ꯏꯔꯤ ꯍꯦꯛ ꯂꯤꯒꯩ ꯅꯨꯄꯤ ꯊꯦꯕꯤꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯄꯛꯇꯤꯌꯦ ꯀꯦꯅꯨ ꯁꯥꯎꯕ ꯐꯔꯣ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏ ꯇꯧꯒꯦꯕ ꯅꯪꯅ ꯇꯧ ꯍꯥꯏꯕꯈꯩ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯁꯥꯎꯕ ꯐꯔꯣ ꯍꯥꯟꯅꯗꯧꯅ 이반이 ꯂꯣꯏꯅꯔꯁꯦꯕ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕ ꯆꯥꯈꯤꯗꯕ ꯃꯌꯥꯝꯗꯣ ꯈꯪꯅꯦꯕ ꯅꯪꯁꯨ ꯇꯧꯒꯦꯕ ꯍꯧꯖꯤꯛ ꯗꯥ ꯊꯥꯅꯤꯜꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯈꯤ ꯍꯥꯏꯕꯗꯣ ꯗꯥ ꯊꯥꯅꯤꯜꯗꯤ ꯈꯪꯉꯝꯃꯣꯏ ꯑꯗꯨꯅ
ꯑꯩꯕꯨ ꯁꯥꯎꯕ ꯐꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯌꯥꯕ ꯇꯥꯕ. ꯌꯥꯒꯦ ꯀꯦꯅꯨ. ꯑꯃꯈꯛꯇ ꯅꯠꯇꯦ, ꯃꯌꯥꯝ ꯌꯥꯒꯦ. ꯅꯪꯅꯕꯨ ꯁꯥꯎꯕ ꯐꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏ ꯇꯧꯒꯦ. ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ. ꯗꯥ ꯊꯥꯅꯤꯜ, ꯖꯒꯣꯏ ꯑꯃ ꯁꯥꯎ. ꯒꯤꯇꯔ ꯈꯤꯡꯕꯒꯤ ꯄꯣꯁꯇ. ꯑꯗꯨꯒꯤ ꯖꯒꯣꯏꯗꯨ ꯍꯦꯛ ꯁꯥꯔꯕ ꯗꯥ ꯊꯥꯅꯤꯜꯒ ꯑꯩꯒ ꯑꯗꯨꯝ ꯍꯟꯖꯟꯅꯔꯦ. ꯍꯧꯖꯤꯛꯃꯛ ꯁꯥꯎꯑꯣ ꯗꯥ ꯊꯥꯅꯤꯜ. ꯀꯦꯅꯨ, ꯅꯪ ꯁꯤꯃ ꯃꯊꯣꯡ ꯅꯥꯏꯕ ꯆꯥꯗꯦ. ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯃꯤ ꯃꯃꯥꯡꯗ ꯁꯥꯗꯣꯏꯅꯣ? ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯣ, ꯑꯩ ꯇꯧꯒꯦꯕ. ꯌꯥꯔꯦ ꯗꯥ ꯊꯥꯅꯤꯜ. ꯗꯥ ꯊꯥꯅꯤꯜꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯌꯦꯡꯕꯅꯦ. ꯃꯃꯥꯡꯊꯛꯇ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ. ꯏꯀꯥꯏ ꯀꯤ ꯈꯪꯗꯅ. ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯁꯦ. ꯀꯦꯅꯨ, ꯌꯥꯔꯤꯁꯦ. ꯑꯩ ꯁꯥꯔꯒꯦ ꯖꯒꯣꯏꯗꯣ. ꯆꯠꯈ꯭ꯔꯅꯣꯕ. ꯑꯩ ꯁꯥꯒꯦꯕ. Kenu nungsiye. ꯌꯥꯔꯕ? ꯑꯃꯨꯛꯀꯁꯨ ꯖꯒꯣꯏ ꯁꯥꯕꯤꯒꯦꯁꯦ. ꯏꯁ, ꯌꯥꯔꯦ. ꯂꯦꯞꯄꯣ ꯑꯝꯇ ꯂꯦꯞꯄꯣ. ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯏꯁꯩ ꯁꯛꯏꯗꯨꯕꯣ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤ. ꯀꯦꯅꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯩꯅꯗꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯞꯇꯣꯛꯂꯒꯦ ꯈꯟꯗꯨꯅ ꯊꯥꯞꯇꯣꯛꯈꯤꯕꯅꯦ. ꯑꯩꯁꯨꯅꯦ, ꯀꯥꯏꯅ ꯃꯩꯆꯥꯛꯇꯣ ꯐꯪꯉꯤꯕꯅꯤ ꯈꯪꯉꯕ. ꯅꯪꯅꯗꯤ ꯈꯪꯗꯕ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ. ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯔꯦ ꯁꯥꯅꯤ, ꯑꯃ ꯇꯧ ꯍꯥꯏꯔꯦ ꯇꯧꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯇꯧꯗꯣꯔꯕꯅꯤ ꯀꯦꯅꯨ. ꯐꯔꯦ ꯗꯥ ꯊꯥꯅꯤꯜ. ꯗꯥ ꯊꯥꯅꯤꯜꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ. ꯁꯤꯗ ꯐꯝꯃꯣ. ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦꯕ. ꯀꯦꯅꯨ ꯄꯟꯕ ꯌꯥꯔꯝꯗꯕꯅꯤ ꯃꯁꯤ ꯅꯨꯄꯥ ꯑꯁꯤ. ꯀꯦꯅꯨꯗ ꯉꯥꯎꯈ꯭ꯔꯦꯅꯦꯁꯦ. ꯂꯤꯁꯜꯂꯛꯄꯒꯤꯅꯦ ꯃꯀꯣꯛ ꯆꯥꯛꯏꯕꯖꯥꯠꯅꯤ. ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯁꯦꯝꯇꯣꯛꯑꯒ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯇꯨꯕꯨ. ꯃꯁꯤꯒꯤ ꯊꯥꯅꯤꯜ ꯍꯥꯏꯕ ꯑꯔꯤꯕꯁꯦ. ꯍꯧꯖꯤꯛꯇꯤ ꯀꯦꯅꯨꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯄꯤꯈ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯔꯣꯏꯅꯦꯀꯣ. ꯗꯥ ꯍꯦꯟꯊꯣꯏ, ꯀꯥꯏꯔꯔꯣꯏ. ꯍꯩꯃꯥ, ꯑꯩ ꯏꯆꯥ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯃꯥꯅꯤꯗ. ꯏꯁ, ꯅꯨꯄꯥꯒꯅꯤꯅꯦ ꯃꯥꯅ ꯐꯝꯃꯤꯟꯅꯩꯁꯦ. ꯅꯍꯥꯟꯗꯅꯦ ꯃꯥꯅ ꯄꯥꯕꯨꯡ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯤꯌꯨ, ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯜꯂꯒ ꯀꯣꯏꯕ ꯅꯨꯄꯥ ꯃꯃꯤꯠ ꯊꯨꯒꯥꯏꯒꯦ, ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕꯗꯣ. ꯑꯩꯌꯥ, ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯀꯣꯏꯔꯦ. ꯅꯨꯡꯉꯥꯏꯔꯦꯍꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯈꯣꯏꯔꯥꯛꯄꯝ ꯃꯦꯃꯤ ꯁꯅꯨ, ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯄ ꯌꯥꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯍꯥꯞꯆꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ. ꯃꯌꯥꯝꯁꯨ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ.